Kurumjari Mes Paodam Ming Tabire Bakwai Punamapu Ahamada Taram Oksari Ngasigi Maroi Bapau Water Supply Scheme Ahum Ngasi Chief Minister Masung PHE Minister Sanga Kray Nipan Suba Amzu Sports Meet Haudo Kray Amasung Prime Minister Modi Amasung Jordan Gining Tau Abdullah Ngasi Waris Hanagadori Haujik Ngasigi Mapung Bapau Muglobirasi Integrated Water Supply Project for Impal Planning Area Phase 1 gi makhada lupa koti lakh dipan lisim mobrat taret chamanga taramapal changna saba water supply scheme ahum ngasi Manipur ki Chief Minister N Biren amadi Public Health Engineering Minister L Dikhona sanga khre ngasi sanga khiba water supply scheme ahum adudi nomada million liter mari dasmik manga mari puthokadaba Khumalampak water supply scheme million liter ama dasmik ama mari puthokadaba Minuthong Kangla water supply scheme amadi Singa water supply scheme ni hariba water supply scheme sing asi Januramgi sentang makhada sabani Khumalampak ki water supply scheme asida miwi lising kontra humdoi henba aduga Minuthong amadi Chinga water supply scheme na miwi lising nipan chamri de sing phangalagani hairi ngasi sangaba ki thoromda Chief Minister N Biren hai ngasi sangariba water supply scheme sing asidagi hauraga tang taramanga faubada leptana anoba lengakna sahi ama pharakpagi project chamagi mathakta sangaragani PHE department ki awar staff sing lownaba cabinet putoktuna khanaragani amadi darkar leiba technician singi service extend townaba khanagani amadi atubada subdivision khudingi water supply scheme pinanaba thabak packet lagani haiki innovation fortnight hedana koi sarkar sigi Numit Kudingi Koi Sangagado, the drama box. Simanunga Yoxangi Koi officially Suti Labor, Nominini, official Karikari Mayamshi and Agadu Madila Pasiana, Adana, Nasi Karga, Hayene, Hansina Legamo, Masek Marie or Mangada Gamo, Sanga was a series of whatever. I quite identified more than hundreds with Chamagi Mataka project position, but quite identified already. Kano is the Maigi station Yauri. School building yauri, hostel yauri, PhD ki yauri, PhD ki ngasi ahum jina taba another 7-8 sulai sports complex yauri, singi area da, rural area da, hospital ki, mayam si taba kana koi, masi service joina koi, sandara da praja da pige haidana da maina koi, yam kanno hona jabali. Ngasi ki thorom sing aduga mari da Manipur Legislative Assembly ki Speaker Y. Kem Chan, PHED ki Secretary Nidhi Kesarwani, PHED ki Chief Engineer H. Sunil Amadi, Manipur Lenga ki Makok Thongba Lusingba Singsu Saruga ki. Rising Sports Minister Letpau Hawkip na High Cray. Paumi Singh Society asida sana kola bagi movement purakna honaribasi yamna thagat ningaini. Masina masama uphabada achobu mating pangani. Wapa masing asi All Manipur Working Journalists Union sahi khudingi pangtu pagum nipan suba MZU Sports Meet Press Club tawdopit atoiba atitigi warolda mantrina fongdok kibani. Mantrina makha tardun sports movement asi miyam da sandoksi Bharat Sarkarna housing sports ta akan mamiyang changlakle. Delhi ki school college nadi sports asi curriculum da haptuna mahirui sina pamjaba sports amada subject ama oina tamhanba hore masina mahirui singda sports ki movement adu hena pak chauna sandokna ba thorang amani Manipur asi Bharat ki banung da sana khona bilam da powerhouse ni haina singthari bani haiki mang ta ga phajana sanaga positive lifestyle se living se with exercise with good food habit amma mayam se now journalists especially lebang mayam su khangan bi do sanaraga umang phajana taraga yo bagi pasi samdo e hai hai base asi ai gi dream ni lebang sina asi gi habit si akoi gi manipur punamak country gi punamak sina si gi habit si kaya ni mata ta na tathana ba
mayamda pawjel tang video na Numit mangani chupna pangthok kadaba sports meet hawdopagi rally da sports minister su tos paiduna sarugya ki hairi Kaksing District Police के SP Victoria Yengkhom ki lamjing makhada Kaksing District ahan bo oina traffic ki niyom sing ngang chatna ba yangchin ba galona na traffic rule ngang na chattana gari thorok pasing fine thel lagani haina TS Desorjit MPS SDPO Kaksing na phongdorakli ngasi paumi sing unaba amada Desorjit na makha taraduna hai Kaksing District Traffic Police na Motor Vehicles Act ani nipan gi makhada niyom kain gari thorok pasing phagatuna fine thien ba Kaksing District ki mafam mapanda traffic police na check togani mafam singaduri Kaksing lamkhai Kaksing kaithel wabgai lamkhai sangmajin lamaidong kaithel waikhong kaithel umathel lamkhai wangu lamkhai masung sugunu kaithel ni sahi sudan gari thoba license yaugdaba helmet yaugdaba makhong ani panba gari machada mi ahum mari tongsinba asna singbasing fagatuna fine thian gani maru ena yauksan kumai asida lambi khudong thiba kaya Toktuna mamal yamlaba miyobi punsi kaya manghanba masung aso apan thokadaba kaya dagi kanan bagi damak Kaksing District Police ki SP ki mijeng makhada drive asi chathagadabani mama mapasing su sahi noriba angang singda gari pibiganu amadi thawan biganu traffic ki niyom ngaktuna asoi angam yawhandana harauba nungaiba yauksan kumai ama oina pangthok minanaba Kaksing District Police na lokolak pathabak thorom singda district asida leiba miyamna su achoba mateng pangbi haina su miyam gi pukning singsilakli Kaksing District Labor General Public ta aina request of jari yausing festival fazani yaubiyu aduga pikli ba icha singda sahi chudriba angam singda gari 4-wheeler vo oire natraga 2-wheeler engine panba koi thohan biganu matam chana koi para matam bibang lagati koi accidental death natraga pam da thobok sinasi koi kharam khaiti kano handagani na khanjai traffic policeman kambu sunu sibiu koi da mateng chaung na pangbigani haibagi asa leijai koi da Nakalamramda Kaksing District Police ki SP Victoria Yengkhom na yauksan kumai na lakpaga mari lena yai phapawjel pirakli SP na thador patcherol amagi matung ina yauksan kumai manung March ki tang ani dagi taruk fawba lambi gi khudong tiba thoktana ba akanmal section thoram lokhatpagi drive chatagani hairi Maramasina Kaksing District manung da leiriba miyamna sel khaibagi namada lambi thingmanu thingba singsu pung togot piganu loina Kaksing District ki Deputy Commissioner ayaba piba matam adu phawpudang thabal chongbiu loudspeaker sinabiganu hairiba niyom singasi thugaiba sing matakta legal action loguni haina su SP Victoria Yengkhumna gicherola china makha tarakli Yauksan kumai ki yengduna Manipur ki tuan ba jila singda security akan ba section tholang sing lokot kare District Police Authority jila adu ki mafam kaya da yauksan kumai ki yengduna drive chathaba haukre drive chathakiba adu da ain kain gari thoba license yaugdabana chingba kaya phagat ki hairi Imphal West District ki SP na su yauksan kumai ki yengduna Imphal shahar ki mafam singda akan ba section tholang lokotuna niyom kain gari thoba amadi gari ki che chang sudaba sing phagatuna ain gi matungina dandi pigani haina phungdok palaikrabani aikoi paumisina pirakpa pauda Thobal Bisnupur Kaksing Imphal East Imphal West yauna District Police ki akhandaba tingmsina high security ki section thang lokot pa hokre yauksang manungda niyom kaina che chang sudana gari amadi sahi noriba singna niyom na yadana gari thoramba amadi gari ki glass singda mi udaba amuba machu napchinba taisin ba yauna amuba machu ki glass sing sejna ba punamak ain gi matung ina fine thien ba yauna chairak pigani hairi Yauksan kumai na lakpada Manipur ki Rajapal Dr. Nazma A. Heptulana lamdam asigi miyam da yai pawjel piba loina kumai asida sana khona ba pamjo miyam na kumai manungda sports sakona bhona riba asi aphabani ai khoi pumna mana kumai asi santi oina punna pangthok si hairi Manipur Legislative Assembly Speaker Y. Khemchan Singha amadi Rajya Sabha ki MP K. Bhavananda Singha yauna tuan ba Minister MLA kayana yai pawjel pirakli Lok Jana Shakti Party na su yauksan kumaini lakpada punamaki mapam da yaipa pawgel pirakli IGAR South na su yauksan kumaini lakpada lamdam asigi miyam da yaipa pawgel pirakli Hayeng dagi hawgadoriba yauksan kumaini lakpada Mukhyamantri Nongthomam Biren lamdam asigi miyam da yaipa pawgel pirakli
माकी पाउजेलदा कुमई असि मणिपुरी ख्वाइदगी चौबा कुमई अमनी कुमई असिदा अहल नहा खाइदना अमगा अमगा नुंगसी चानबगी नुंगी ओइबा वखलदा पांगथोई कुमई असिना लाकपदा लमदम असिदा नुंगाई याइफबा इंग टप्पा कांगलप कोदेमगना मचिम मना ओइबगी मोंगदा कुमई असि पांगथोकसी हाइकी राज्यपाल डॉक्टर नाजमा ए हेप्टुलाना GOC 3 कोर की जनरल सुपाल RAVS MSM गंगसी राज भवन द उनदुना लमदम असि हौजिक ओइरबा लॉ एंड ऑर्डर की मतंग वारी सानखरे वारी सानबादुदा IGAR साउथ की मेजर जनरल बीरेंद्र सिंह सु याउखी वारी सानबादुदा GOC ना राज्यपाल फोंदुक की बदा लमदम असि द शांति पुरकन होनबदा कमिटमेंट थमली लमदम असि की सानक खोनबा अमसुंग पोलोना पृथ्वी स्टेट असी मसक ताकली है कि राज्यपाल फोंदोक की बदा मणिपुर वर्ल्ड क्लास की फुटबॉल एकेडमी लिंगनब थौरांग लेरे मणिपुर की सानरोई निपाना सही 13 मखा की FIFA वर्ल्ड कप फुटबॉल सरुक याखिबा अदु राज्यपाल आर्मी की जनरल खंगन की हायरी एडिटर्स गिल्ड मणिपुर की मिहुत कांगबु अमंगसी वियतनाम की दमक खोंगसान ख्रे लेबाक अनि की एक्सचेंज प्रोग्राम ओइना एडिटर्स गिल्ड मणिपुर की एडिटर्स सिंगना वियतनाम दा चटुना लेबाक अदुई हौजिक ओइरबा फिबम सिंग यंगसिनगनि हायरी मणिपुर लेगाना मपीथेल दामबु नमदुना संगाना होनरिबा सिगी मायोक्ता चिंग अमदि तमगी अपुनबा लुप कुन्ना ngasi JSC ama semkre ngasi semkiba JSC adugi maming JSC against the force inauguration of mapithel dam kawi hiramasiga mari lena ngasi classic grandi pang missing unabagi mifam ama pangthokre maduda JSC co convener AC Resin High Mars tang taramanga da lengana mapithel dam sangana honariba asi numit mangani mangda lepkadabani मरमदी दाम असी साबदा इनगदब तोंगान तोंगान नियम अमत इंद्री अमदी पॉलिसी अमत पाइखटबत नतना मपुंग फाना साब लोसिनद्री हौजिक फावबदा लेंगान दाम असी साबदा सोलब सिंगी हिंगन बगी लंबी अमत निंगथिना पिबिद्री लुप सिंगना लेंगा की खोंगथांग हंदोकनब हाजरेबा सिदा याबिद्रबदी बन्ना चिंबा खोंगजंग कया चंगचिनगनी हाइकी The main aims and object magi tam gi propose tawgni haibigi propose amadi asu fulfill tawdri aduga inaugurate tawgni haibisi koi yaba ngammoi development lakni haibisi dei koina athingba karisu leide adubo proper gender due process oina law tawre haidi ikoi mayam yauraga sangab desu yaugni adubo Less color, more run, hybrid team da Yoksung run ama Kaksing runners the Sunduna Lagba Tang Home Yuk Pung Taret Tabada, Kaksing Katelgi Irabot Park Tilam Taduna Lamjan Chengani. Kaksing Yakoibel Chenga Balamjela Sida Miamna support to Bibuena Saru Yabi Hairi. Kaksing Model High School की headmaster ओरंबा नौरेम बीरचंद्र सिंगना मा की थबक तोबगी मतम लोइदना थबक तगी पोथाबगी फेयरवेल प्रोग्राम अमंगसी कक्सिंग मॉडल हाई स्कूल पांगथोक्रे मदुदा स्कूल की माइकैदगी औजा असिदा अचंब खुदोल पोटपितुनि काय खुमनकी मचा चनु कक्सिंग अतोपा लाइफ टाइम अचीवमेंट अवार्ड कुमसी सही लिसिंग नितारानिपान ओइना थिएटर द पुंसी कथोकलबा सकनाइरबी एक्टर सावित्री हाइस नाम द पीरगनि हाइना मचा चनु कक्सिंग सेक्रेटरी थादोरप चेरोल अमन फोंदोरली चेरोल असिना मखा तारिबदी हारिबा अवार्ड असि फाइन आर्ट नत्रग थिएटर द कथोलब म्यूजिक द लांथोकनबगिदमक देवजानी कक्सिंग कटपनी अवार्ड असि मार्च की तांग कुनमंगा द पांगथोक कदोरिबा मचा चनु कक्सिंग की तरा तरुक सुबा मबोक मोनथोरम द लांथोक कदबनी हाइरी Building Materials and Technology Promotion Council BMTPC Ministry of Housing and Urban Affairs Government of India की sponsor मखादा South Asia Bamboo Foundation संदर्भ सिद्धगी BAMTech हाइनमिंग थोंबा Android mobile application अमा हांगदोक्रे मणिपुर प्रेस क्लब पांगथोक्खिबा मोबाइल एप्लीकेशन हांगदोक्पगी तोरमदा सरुक याखिबा Bamboo Management Expert चु ओइरिबा South East Bamboo Foundation की फाउंडर अमदी CEO कामेश सलामना मोबाइल एप्लीकेशन हांगदोक्पगी मतंगदा अमदी मसीना पिगदोरबा कानबसिंग मरमदा वारोल पिकी वा कमाइना सिलेक्ट तौनी खोइब्रा चुमब्रा सि लोइना खोइ एप्स स्टेप बाय स्टेप ताए ना एप्स ना कमाइ तौगेदा यूजर फ्रेंडली ओइना सिना गाइड तौनबा so that we can popularize bamboo
construction. Because construction है बच्चे मियम के dream दा यूम फजम साबने. अदु साबसे कमाइना अफबा यूम कुइना सांग चटपा plus नुआइबा comfortable, but we are also looking at eco-friendliness. We are looking at other green materials. So bamboo is the perfect answer for that. Resistive watch ukrulgi convener AC resin high cray. Dew drops nasinur pangtok kadaba ringui luira kam cultural festival gamari lenana pangtok kadaba ringui's got talent season 4 gi audition classic grande the pangtok cray. Tangkulgi talent laibanaha sing putok naba amadi tidok nabagi damak hairaba thoromasi pangtok pani. Ringui's got talent ki second audition na ukrul da third audition na ringui da aduga grand finale na March tang tara homdo de pangtok kani haina ngasi classic grande da pangtok pa paugi mi pamda AC raising na fongdo kray. Government of Manipur nadi so far hojik so hormaja phosu sabi de ko adu aiso punja singi contribution na dum matang adum tawraga leide village ki on state government of Manipur on behalf of the Minjat apa so brok pigre international national ki award this so phangba mi sing su yauri adu so even government so hojik also kadem so hall maja ma so sabi de even facilities ama so bi de si ko idmak di laibak yam thibni. Prime Minister Narendra Modi amasung Jordan gi ningtho Abdullah II anina leipak ani leineba mari loinana regional amadi international gi oiba wafam kaya da ngasi New Delhi da wari sanagani hairi. Ningtho Abdullah na President Ramnath Kovind amasung Vice President Ben Kaya Naidu ga su unagadori. External Affairs Minister Sushma Swaraj na ngarang ningtho Abdullah ga unakre. Unakiba adu da leipak ani leineba mari gi matang da wari sanaki. Numit humni ki khongchata Jordan gi ningtho Abdullah II February 28 lepak asida thunglakibani. Finance Minister Arun Jaitley na DRDO da nipuni thoirak suba civil accounts degi thorumda online GPE module ngasi hangdokrai. Toromadu da wangang bada Finance Minister Arun Jaitley na hai civil accounts service ki officers sing amasung staff sing na integrity ki ayoba thakta thabak toba mathau tari. English sing machapan humbadra tarukta union government na public financial management ta achoba hongba mapurak naba thabak sangsin bahu ki. Audit amasung accounts function sing tongan halan kre. Accounting function sing executive control makhada thamkre matung tarakpada Indian Civil Account Service ICAS linked ke. Indian Audit and Account Service tagi ICAS lokto ke English machapan humbadra taruki April nipanda President ayaba piki loinana English machapan humbadra taruki March amadagi hangatuna chanabahu ke. UN peacekeepers ki mioi mari Central Mali da sire makoi Bangladesh tagini makoi na tonglokpa gari aduna explosive device amada thengjilubadagi accident thoki mari yamana sathina soki haina United Nations na haiki ngasi thoki ba thodok aduga chap manaba thodok amadana Mali gi lanmi taruk sikrabani thodok adu UN Secretary General Antonio Guterres na kanna yanida fungdoki Mali da leiba UN peacekeepers lising taramathoina khwaidi khudong thingai oiba phum da lei hingsa gi thabak chataduna mi haliba sing adu pangdaba miki thigak tani haina UN Secretary General Guterres na phongdoki haujik aroibada maroiba pau amukhana pejari water supply scheme ahum ngasi chief minister amasung PHE minister na sanga kre Nipan suba amzo sports meet haudokre amasung Prime Minister Modi amasung Jordan ningtho Abdullah II nangasi wari sanagadori. Ngasi damakta di image paudam pijaba matanga selo sinjari miyambu amukana kurumjari.